Hojik state asida oirakliba phibam asi yenglaga political game taunaduna leiba asi afaba oiroi athubada solution ama puraktuna miyam asi ngak senba mathau tai natrabadi June 19 dagi hena satiba miyamgi ihau ama lakpa yai haina MP leisemba sana jawna phongdokre wafam asi ngasi GP Women College da pangthokhiba International Mothers Language Day thoram yawala khiba amada paumi singda phongdoklamkhibani mahakna makhatana phongdokhibada Handak Governor ga unaruba matamdasu khun ngakpa sing asi thokningdana tholakhiba nate maram aduna khun ngakpa sing asi fajana khanaraba matung mainstream da puraknaba honabiyo makhoi sing asi anti national nate khun ngakpa singi mathakta akanba action lokhatuna aranba lambida chatkhiba tarabadi Manipur asi sahi kunthra nifuda maning handuna chatlagani haina Governor da pawdam lamkhi hairi Loinana hauzik khun ngakpa sing phaba punba tawriba asi nungaite makhatana phaba punba tawrak labade miyamgi akanba ihau ama soidana lakpa yai haina MP leisemba sana jawna phongdok lamkhe hairi ase makhatana lo asen hagadi khoi state ki oiba political kanonina apkana de ai masida ai kamendi tawning de adubu ai state da po kamoida ain hajening base khoi Uji miyam si kham theng na wari ko sahi ani hena ko gi lang sigi mesa lange aduna masita yamne hena ko gi political game to ko si phate na khale athu bada kari haini ko gi solution ama ora ga ko lingjen manaraga tawga ba ma ko tawga miyam ga wa ba si ko kan ba changi singa mo kunga ko sing phaba ko pi miyam ama tabi Rosi karai degi no haibang miyam terkani sigi root course amai lai no kamai tholi no adula ai adu ada di hajar roi masi yamna koi gi sugumba phiba mama state sida oirak na bukhona bada chenbi gi ba chongbi gi mama yam do objekti kitang wakan tabiro adu wathu bada koi gi miyam ji gwari base miyam da pakhat ba aduga leibam jabung khangda bama thoi base masi thoktana ba thuna sinbi ba phai natragadi June 19 gumba June 19 dagi bo hena sathi ba gumba ko thoglo ma man ko da thol oi ha bisa hai ngai ke ingtho kainom ta hangjaw gene koigi mayam na hana langnoram base khunga ko singje political amnesty biduna koigi oiba chapchaba kar mafam ma pbo haibane ko adu hoji president ru la kare MP amona governor da kai kai habi ula yedu kamai to makhatana thudo na tugi matang di political amnesty bidugadi moji phibam thibam la ne mo jikse hoi na ayu no job da suai na governor da haiba se mase ko gi kunga ko sing se hekta ko gi sigi phim ju orke banati ohe lakiban aduna masida haina ragadi lona pop thong na ra ni ko jaga men ga soi sulai manipur ga men ga soi sulai lona mag lai kasu ko icheli na isa su myam se sumaina tawlo kote tahol lapan adu ragadi hoji kamai tawdra ma koi se ajana mainstream da pung sige haiba se khana ba matam ore isa ina mo nata na mainstream se chakragadi adu yam sathi ba por la kane ko gi future ni dra mo myam ko gi future ni makoi bu kan bi sangi makoi international nate anti national nate makoi mare ba kan na bu thol khibani kari gi dang do thol khiba matam dur lai ba central force oro state force oro makon inactive oi khibado makon inactive oi bado madu dagi high film oi khibani guna munna khalagadi ai nasu honorable governor unabadi haija base yam akan ba adu wada na tawoi mohto phajana wari sanaraga bhap tanaraga bi sai naw ya phajana bi hanagi mukhi mainstream do adu lahansi akan ba tawraga di phaina sanaraga madudi manipur sai kunthra ni bu hena waning khane man haijaram adu governor ki site ki kami pokum ama yegen hai ada governor na ngarang khoi numitarian ni manung life functionary na ba ma'am paksada hayaki ba lei adu lei na numitarian ni phading ngarang dagi hekta adi nahan dagi hekta hauraga paksana thibu bai thobak chathar phaba gi thobak chathar ngasi maksu numitarian ni ngai da bida haitare ngasi maksu coaching da arambai tengol mi khari sinu waite sidi solution adu na nang saje du mase ajana dil ta hodraga di manipur se nawaisu June 19 thoki to PR matam dane aduna kitang section na tawum sang legislative party gi luching mase mase kam kan da athu bada khanbe ya ai khangre ko boy gi se ai sa haja bu na state politics yam kan di yawning de
ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯣꯏ ꯍꯥꯏꯖꯔꯤꯗꯤ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯥꯛꯍꯟꯅꯕꯀꯣ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯃꯣꯏ ꯋꯥꯛ ꯇꯧꯕ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯁꯤꯡꯕ ꯁꯥꯟꯅ ꯇꯥꯟꯅꯔꯒ ꯑꯗꯨ ꯉꯝꯅ ꯉꯥꯡꯕꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯤꯗꯨꯅꯤ ꯕꯪ ꯂꯥꯎꯅ ꯃꯤꯌꯥꯝꯁꯦ ꯍꯧꯔꯛꯑꯒꯗꯤ ꯀꯅꯥꯅ ꯈꯥꯡꯉꯤ. Thank you.